ngasi akhoi sida punjariba kanggu achi ningtham maru marang hangam hawai hunjaba akhoi kanggu ngakani akhoi na uji honajariba chi thawal achauba chinga makha haina ikop taba lambi gi akhoi gi chawgraba lawpari chani chahungi jaga ji akhoi na hangam amadi hawai na chingba hunjabani adubo akhoi na uji thajariba hunjariba potsing asi phajana mapung phana haugalakpa har phajana chaiba yabagi tanja adu oire adubo akhoi na har si karai dagi kamai torga chai dagi ana akhoi na kochin chenjaba matamda tukan da uji black ta har bag amada lupa lising amaga chahum dagi na changwa bakta haire adubu hairiba urea bag ta lupa lising amaga chani chahum piripsi sarkar di matam chupada laumi singi karigumba amta walhandana akhoi na laumi singi damakta sahi supa har marang kaina phangangani na igi mantri na ngak laitana laubi adubu hairiba har sing asi akhoi na laugi matamda agriculture office ta chatuna har bag ama laujage haiba matamda su nasagi pata poro haiduna numit nini gumba matam mangaga yamwana har ji phangi adubu atopa akhoi na har bag ama launa ba honabda su yamna wajabachi atopa jaga dana gari load poraga tukal retailer jingda phangiba har si kadai dei lakno ngasi laumi jingi damakta sarkarna karai bhau minungsi leina thabak tawbige haibadu akoi tasengna madu utpa pamjai hauji ma akoi gi hawai huliba hangam huliba akoi laumi mayam ase har chaibe yabagi matam je ningnik lauduna leirabani adubu matam chana akoi na ahongba sarkar gi site gi har si phangdaba targadi akoi di tawdaba yadabne na atangba har ji leidna koi chaiba tabani adu mase mari leinaba authorities amdi uji paliba sarkar sinasu laumi singbu nungsibiraga akhoi gi damakta tawba yaba kari leibage haji khara yengjanbiu haiduna ai laumi singi koi gi group sigi site gi ai wafon ji thamjaningi